mayambu ahanba maktada makhal mathel manipur full story collection na mayambu taramno uksabaga loidana ikok no na khurumjari ngasisu mayamgi ngai hak pathana bagi damakta manipuri horror story amamuk puduna lakchari horror story asigi mamingna ipugi khadra wari asina hingliba amadi laikhidraba kanagumbi amataga mari na jadi ayibana wakhalna sagatcharaga tabiriba singi ngai hak pathana bagi damakta semchapa warini haujik mayamda khudol tamjari manipuri horror story ipugi khadra matamsi ayuk ki matamni Rahul amadi Kellen class 9 karakliba chhatra ngaktani Phairen tha loisalakle lamta tha changakle maramaduna yausangki bakhoi sinba langba yamna kana tawriba matamni makhoi ani do school halakpada wari sanai Rahul na Kellen kamai to giru khangdi handakti khoi pabungsu paisa ta piroi hairi as mathaga yam saida ngarang han khoi ma hospital da chalaga layeng rubudu adugi sikim ta leiti hairi aina furit amtang layona har babu as sandal lokthong ongtung lang babu nongota su boy lege kulom lege hayu I yulo su lege hek tobaga khungup lege khungaw lege hek tobaga adai bo kuruni chani piu chumai dum taw lere na as ai coaching chini ne Kellen Rahul gi wari du nok laga hai nang budi karai thike langta tege ha smai to sita school ga se tok tho gane mokoi gi maning thungana ba haibadi halaman gi maning thungana ba ekoi check suba chala sibo ya yum saba ga chala gane jogali go wor gane khuba kasi kurun hu makai thabak sur gane paisa talaga mokoi de pirasi adu wardi mokoi hararoni ngai khoda mokoi na har jisu achum ba kharlei kadana bu ming chanba gi paisa phi thiba gi paisa adaki boy kolom larik leibagi matagi hendoktana matam gi oiba harau kumoida yankhai cham chani piriba marakta school gi oiba teacher te gumba kai gumba function lama torokpada moida ga khoin lorisi lising ni sumai tawjisi kaino huran barak kaino thabam tang khanasi adu warabadi aikoi su paisa to khara tokcheidana nangna du haraga wari mning ngai ni kaino akhoi gi lekai da leiba ipu tomcha do madu ko khar thogadaba male ngan wai masi huran bada number 1 hairami magi mana ka chalagane huran bagi warti kamai tawgadaba no do amuktang hangluba yani as aidi phagi sum haibuni he oi baga hairi ne hoi phagi nati ne aina khanbam sleiri ha nang kari khaliba akhoi kulgi kaithel manaki da leiba purit phiron jumba dukal do madu paisa khara dum lei hairi ne magi dukan da gase paisa ka sidum thanami hairi ado dukan da so ahing leti ibani amtang lut torusira mardigi phiron phasa khara puthora di yauksangi di yani sa ai kaithen maya ga leire adugi su mathakta phaba khuppa toradi bungo yausang yaura ibu sorat one yauna tokani kanje se ipu tomsagi mana kasalaga ne karino dum tanarusi ngahan muksumana akhoi gi parikha da no tobugi niyom takpi badagi ibani na ha 100 phangkibudo nang kawrabro adasu aina puthar ko plan dana ha ipu tomsa da hangu se chatpadi natro hoini lewati no asu khara hangmani akhoi ipu tomsa se lo akhoi ne school hala matung da ne nang na bo halabasu aina bo halabasu haube ta lo adu duga ne thabak to thuna pa hono tawsi Rahul amadi Kellen wari sana lakpana magi thonggal jongrabada hanakre chanakre numidang waram gi pung ahum tare makoi anni school halaklibedo madugi matung sai sing saba thakpa loraga tholakpadadi pung manga amuk tasankre masigi matung tomsa gi mayumda Rahul amadi Kellen sangakli tomsa sa mahak magi nupi leikhidre magi masu amadi macha mamausing na seba tawribani aduna tomsana sui sudi haibagi karimata leiti imung maduda masigi matung tomsa do mangol kasil adudagi asum phamlam bataki makoi gi mantharaba yungi sangoi aduda kasil lamada asum phamlaga mahak paya kan siri
ꯃꯍꯥꯛꯀꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯍꯪꯒꯥꯝ ꯄꯣꯂꯥꯡꯒꯨꯝꯕ ꯊꯨꯝꯃꯣꯛꯀꯨꯝꯕ ꯈꯔ ꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯂꯦꯡꯊꯣꯛꯄ ꯂꯤꯛ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯃꯍꯥꯛꯅ ꯃꯩ ꯍꯦꯛ ꯍꯦꯛ ꯇꯤꯛꯄ ꯖꯒꯥ ꯑꯃ ꯂꯩ ꯃꯗꯨꯗꯨꯗ ꯃꯩ ꯍꯧꯒꯠꯂꯛꯂꯤ ꯌꯨꯝꯗꯣ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯗꯗꯤ ꯐꯨꯡꯒꯥꯒ ꯅꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯧꯅ ꯃꯆꯥ ꯍꯣꯏꯅ ꯁꯤꯗꯣꯛꯂꯒ ꯁꯥꯈꯤꯕꯗꯒꯤꯗꯤ ꯐꯨꯡꯒꯥꯒ ꯑꯃꯠꯇ ꯊꯝꯈꯤꯗ꯭ꯔꯦ ꯏꯃꯣꯏꯅꯨ ꯂꯥꯠꯄ ꯃꯇꯝ ꯈꯛꯇꯗ ꯐꯨꯡꯒꯥ ꯂꯩ ꯏꯃꯣꯏꯅꯨ ꯂꯥꯠꯄꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯐꯨꯡꯒꯥ ꯃꯥꯡꯈ꯭ꯔꯦ ꯏꯃꯣꯏꯅꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯃꯗ ꯃꯤꯒꯤ ꯂꯥꯏ ꯐꯣꯇꯣ ꯊꯦꯠꯄꯗꯧꯅ ꯊꯦꯠꯂꯒ ꯏꯃꯣꯏꯅꯨ ꯂꯥꯠꯂꯤ ꯑꯁꯨꯝꯅ ꯇꯣꯝꯆꯥꯗꯣ ꯁꯤꯡ ꯈꯔ ꯊꯦꯛꯂꯒ ꯃꯩ ꯍꯧꯒꯠꯂꯒ ꯃꯩ ꯇꯤꯛꯂꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯄꯣꯂꯥꯡ ꯁꯥꯔꯤꯕ ꯈꯣꯠꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯃꯒꯤ ꯅꯠꯇꯦ ꯒꯟꯖꯥ ꯈꯔ ꯆꯤꯡꯖꯩ ꯃꯗꯨꯁꯨ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨ ꯇꯧꯔꯤꯕ ꯑꯗꯨꯅꯤ ꯃꯃꯥꯟꯅꯕ ꯂꯥꯛꯂꯒꯅ ꯃꯃꯥꯟꯅꯕꯅ ꯑꯗꯨ ꯄꯨꯜꯂꯤ ꯅꯨꯃꯤꯠꯁꯤꯗꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟ ꯇꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯂꯦꯡꯊꯧ ꯄꯔꯤ ꯃꯂꯛ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯀꯗꯣꯝꯗꯒꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯑꯃꯨꯛ ꯂꯤꯁꯜꯂꯛꯂꯤꯕꯁꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯃꯨꯛ ꯂꯤꯁꯜꯂꯛꯂꯤꯕꯁꯤꯅ ꯀꯅꯥꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯗꯒꯤ ꯂꯝꯕꯤ ꯁꯦꯝꯃꯛꯂꯤꯕꯅꯣ ꯏꯄꯨ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯍꯨꯔꯥꯟꯒꯗꯒꯦꯅ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯍꯥꯏ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯉꯍꯥꯃꯨꯛꯁꯨ ꯅꯈꯣꯏꯅ ꯂꯨꯄꯥ 50 ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯄꯔꯤꯈ꯭ꯌꯥꯗ ꯅꯣꯠ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯑꯩꯅ ꯇꯥꯛꯎ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯨꯄꯥ 10 ꯊꯥꯗꯔꯝꯃꯒ ꯆꯦꯟꯈꯤꯕ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯅꯣꯏ ꯃꯩꯍꯨꯝꯁꯤꯅ ꯅꯣꯏ ꯅꯃꯤꯠꯇꯨꯗ ꯆꯨꯒꯗꯧꯔꯤꯕꯅꯤ ꯅꯣꯏ ꯏꯄꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯁꯥꯎꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗꯅꯦ ꯅꯅꯤꯡ ꯇꯝꯅ ꯁꯥꯎꯍꯧꯕ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯉꯥꯡꯕ ꯁꯛꯄꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯕ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯅꯈꯣꯏ ꯂꯥꯛꯏꯁꯦ ꯑꯐꯕ ꯊꯕꯛꯀꯤꯗꯤ ꯃꯥꯟꯗꯦ ꯏꯄꯨꯁꯤ ꯋꯥꯔꯝꯂꯅꯤ ꯁꯦꯕꯥ ꯁꯦꯕꯤ ꯈꯔ ꯇꯧꯕꯤꯔꯨꯁꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯃꯌꯨꯝ ꯑꯃꯇꯪ ꯊꯤꯟꯕꯤꯔꯨꯁꯤ ꯒꯥꯏꯗꯤ ꯅꯠꯇꯦꯕ ꯅꯠꯇꯣ ꯏꯄꯨ ꯑꯗꯨꯒꯤꯗꯤ ꯀꯣꯟꯅ ꯇꯧꯒꯦꯁꯦ ꯏꯄꯨꯒ ꯋꯥꯔꯤ ꯑꯃꯇꯪ ꯇꯥꯟꯅꯒꯦꯗꯅ ꯍꯥꯏꯌꯣ ꯀꯩꯗꯧꯕ ꯍꯥꯏ ꯅꯈꯣꯏꯒꯤ ꯁꯤꯄꯨ ꯅꯨꯄꯤ ꯃꯆꯥꯗ I love you ꯒꯥꯏꯅ ꯍꯥꯏꯅꯅꯕꯔꯅꯦ ꯍꯩ ꯅꯠꯇꯦ ꯃꯤ ꯏꯄꯨ ꯅꯪꯕꯣ ꯈꯠꯂꯤꯍꯦ ꯑꯩꯈꯣꯏ ꯏꯄꯨꯁꯦ ꯑꯩꯕꯨ ꯈꯠꯂꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯏꯄꯨ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯈꯣꯔꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯕꯒꯤ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯆꯪꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯐꯤꯔꯣꯜ ꯂꯩꯕ ꯑꯝꯇ ꯉꯝꯃꯣꯏ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯃꯗꯤ ꯅꯣꯏ ꯊꯣꯛꯄ ꯇꯧꯈꯣꯗꯅ ꯍꯥꯏꯔꯤ ꯃꯤꯒꯤ ꯁꯦꯟꯁꯨ ꯌꯥꯝꯅ ꯄꯨꯁꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯈꯤꯂꯦꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯗꯨ ꯏꯄꯨ ꯄꯩꯁꯥ ꯐꯪꯅꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯄꯩꯁꯥ ꯐꯪꯅꯅꯕ ꯂꯝꯕꯤꯒꯤꯗꯤ ꯏꯕꯨꯡꯉꯣ ꯂꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯠꯄ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯈꯣꯏꯅ ꯄꯩꯁꯥ ꯉꯥꯏꯔꯕꯗꯤ ꯄꯩꯁꯥꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣꯏ ꯑꯗꯨꯅ ꯄꯩꯁꯥꯅ ꯅꯈꯣꯏꯕꯨ ꯉꯥꯏꯍꯟꯒꯗꯕꯅꯤ ꯅꯈꯣꯏꯅ ꯆꯠꯂꯨꯒꯗꯕꯅꯤ ꯂꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯩꯁా ꯄꯥꯝꯂꯕꯗꯤ ꯂꯝꯕꯤ ꯀꯌꯥꯃꯔꯣꯝ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯃꯊꯪ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯂꯝꯕꯤ ꯑꯃ ꯈꯟꯖꯕ ꯌꯥꯒꯅꯤ ꯏꯄꯨ ꯀꯔꯤ ꯂꯝꯕꯤꯅꯣ ꯈꯦꯂꯦꯟ ꯅꯪꯗꯤ ꯂꯝꯕꯤ ꯐꯅꯌꯥꯝ ꯈꯪꯗꯣꯏꯅꯦ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯏꯄꯨ ꯑꯩꯈꯣꯏ ꯈꯦꯂꯦꯟꯗ ꯂꯣꯏ ꯂꯩꯔꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯔꯨ ꯀꯔꯝꯕ ꯂꯝꯕꯤ ꯆꯠꯀꯗꯕꯅꯣ ꯑꯉꯥꯎꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯈꯜꯂꯦ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯔꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯃꯗꯨꯗ ꯉꯝꯗ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯂꯩꯔꯝꯕ ꯁꯟꯅꯤ ꯈꯪꯗꯦ ꯏꯔꯣꯏꯅꯤ ꯈꯪꯗꯦ ꯑꯃ ꯆꯤꯡꯂꯒ ꯂꯥꯛꯀꯗꯕꯅꯤ ꯃꯗꯨ ꯌꯣꯟꯊꯣꯛꯂꯕꯗꯤ ꯂꯨꯄꯥ 50-60 ꯍꯦꯛꯇ ꯐꯪꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ 60 ꯐꯪꯂꯒꯅ ꯅꯈꯣꯏꯅ 10 ꯑꯣꯏꯔꯣ ꯑꯩꯉꯣꯟꯗꯅ 90 ꯍꯦꯛ ꯄꯤꯔꯛꯑꯣ ꯀꯩꯅꯣꯗꯤ ꯏꯄꯨ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯇꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯔꯒ ꯀꯃꯥꯏꯅ ꯏꯄꯨꯗ ꯑꯗꯨꯛ ꯌꯥꯝ ꯄꯩꯁా ꯄꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯅ 50 ꯑꯣꯏꯔꯒ ꯏꯄꯨꯗ 10 ꯄꯤꯒꯅꯤ ꯊꯕꯛ ꯑꯁꯤꯒꯤ ꯊꯧꯔꯝ ꯌꯥꯠꯄꯗꯤ ꯑꯩꯅꯅꯤꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯗꯅ ꯅꯈꯣꯏ ꯅꯥꯄꯥ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯏꯁꯨ ꯌꯥꯔꯣꯏ ꯏꯄꯨ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯤꯕ ꯅꯥꯕ ꯈꯪꯗꯕ ꯃꯈꯩ ꯆꯪꯂꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯏꯁꯄꯣꯠꯇꯨꯕꯨ ꯏꯄꯨꯗ ꯂꯣꯏ ꯄꯤꯌꯨꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯁꯤꯗ ꯅꯈꯣꯏ ꯅꯕꯨꯡꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯅꯈꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯔꯤꯗꯕꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯉꯥꯡꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯒ ꯅꯤꯁꯥ ꯆꯥꯅꯅꯕꯅꯤ
ꯑꯗꯨꯒꯤ ꯁꯔꯨꯛꯁꯦ ꯅꯤꯝꯐꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯀꯨꯟꯗꯨꯅ ꯅꯈꯣꯏꯒꯤ ꯑꯣꯏꯖꯔꯣ ꯁꯤꯗ ꯌꯥꯅꯔꯁꯤꯀꯣ ꯑꯁ ꯑꯩ ꯔꯥꯍꯨꯜ ꯑꯩꯈꯣꯏ ꯏꯄꯨ ꯇꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯉꯕ꯭ꯔꯣꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯏꯇꯥꯎ ꯈꯦꯂꯦꯟ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯏꯔꯣꯏꯗꯨ ꯍꯨꯔꯥꯜꯂꯨꯔꯕ꯭ꯔꯣ ꯁꯟꯗꯨ ꯍꯨꯔꯥꯜꯂꯨꯔꯕ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯃꯃꯜꯗꯤ ꯉꯥꯡꯅꯕ ꯂꯣꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯍꯧꯅ ꯍꯦꯛ ꯅꯣꯛꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯍꯥꯏ ꯉꯝꯗꯣꯏꯔ ꯉꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯏꯄꯨ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯍꯩꯗꯧ ꯃꯥꯟꯗꯦ ꯃꯗꯨꯗ ꯇꯣꯝꯆꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯣꯏꯗꯕꯤꯅꯤ ꯅꯈꯣꯏꯅ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯖꯔꯒꯗꯤ ꯄꯩꯁꯥꯁꯤ ꯏꯕꯨꯡꯉꯣ ꯁꯦ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯄꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯀꯤꯖꯔꯒꯅ ꯇꯣꯛꯆꯔꯦ ꯏꯄꯨ ꯀꯔꯤ ꯄꯣꯠꯅꯣ ꯃꯤ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯣ ꯍꯥꯠꯂꯣꯏ ꯍꯥꯠꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯕꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯅꯈꯣꯏꯅ ꯀꯔꯥꯏꯗꯒꯤꯅꯣ ꯁꯥꯒꯤ ꯃꯔꯨ ꯅꯠꯇ꯭ꯔꯒꯅ ꯁꯥꯒꯤ ꯌꯦꯟꯗꯨꯅꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯈꯔ ꯂꯧꯔꯨꯔꯣ ꯁꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯣꯏꯕ ꯄꯊꯤꯄꯣꯡ ꯃꯔꯤꯝꯕꯣꯝ ꯃꯀꯣꯛ ꯑꯣꯏꯒꯦꯔꯥ ꯃꯍꯤ ꯃꯆꯨꯝ ꯑꯣꯏꯒꯦꯔꯥ ꯀꯔꯤꯅꯣ ꯈꯔ ꯂꯧꯔꯨꯔꯣ ꯑꯗꯨꯗꯨꯒ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯤꯡꯌꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯆꯤꯡꯌꯥꯗꯨꯒꯤ ꯅꯥꯄꯣꯝꯗ ꯋꯥꯅ ꯌꯨꯡꯉꯒ ꯄꯨꯡꯀꯣꯏ ꯀꯣꯏꯁꯟꯕ ꯃꯣꯡꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯅꯈꯣꯏꯅꯅꯦ ꯆꯪꯁꯤꯜꯂꯒꯅꯦ ꯑꯁꯨꯝꯅꯦ ꯍꯥꯏꯌꯨ ꯍꯥꯏ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯥ ꯉꯥꯒꯤ ꯃꯍꯤ ꯃꯅꯥꯏ ꯑꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯁꯥꯒꯤ ꯃꯔꯨ ꯑꯁꯤ ꯁꯥ ꯑꯁꯤ ꯁꯥꯒꯤ ꯃꯇꯨ ꯑꯁꯤ ꯅꯈꯣꯏꯅ ꯍꯦꯛ ꯄꯜꯂꯤꯕꯗꯨ ꯄꯨꯔꯛꯂꯤꯕꯗꯨ ꯑꯗꯨ ꯄꯜꯂꯒ ꯃꯁꯤ ꯍꯥꯏꯖꯤꯜꯂꯛꯂꯒꯅꯤ ꯄꯤꯁꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯅ ꯀꯤꯍꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯂꯒ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯄꯤꯒꯦꯗꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅꯅꯦ ꯁꯦ ꯁꯅꯥ ꯈꯧꯖꯥꯎ ꯑꯆꯧꯕ ꯑꯃ ꯄꯤꯌꯨꯗꯅ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗꯅꯦ ꯁꯅꯥ ꯈꯧꯖꯥꯎ ꯑꯆꯧꯕ ꯑꯃ ꯆꯐꯨꯗ ꯍꯥꯞꯄꯒꯅꯦ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯑꯣꯏꯅ ꯇꯧ ꯑꯗꯨꯅ ꯐꯒꯅꯤꯕꯣ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟ ꯌꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯈꯣꯏꯕꯣ ꯍꯥꯏ ꯑꯗꯨꯅ ꯐꯅꯤ ꯑꯗꯨ ꯅꯠꯇꯕ ꯎꯄꯥꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟꯗꯣ ꯍꯣꯏ ꯏꯄꯨ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯅꯣꯛꯂꯒ ꯇꯧꯔꯤꯕꯅꯤ ꯁꯤ ꯌꯦꯡꯉꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯝꯆꯥꯗꯣ ꯂꯩꯍꯧꯈꯤ ꯁꯣꯝꯗꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯥꯒꯤ ꯃꯄꯨ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯧꯁꯤꯔꯥ ꯇꯧꯒꯨꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯁꯨꯝ ꯋꯥ ꯈꯟꯅꯔꯤ ꯃꯃꯩꯊꯪꯗ ꯑꯃꯨꯛꯇꯪ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯏꯕꯥꯅꯤ ꯁꯨꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯁꯦꯝꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯌꯦꯟꯒꯤ ꯃꯍꯤ ꯃꯆꯨꯝ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯒ ꯆꯦꯔꯪ ꯑꯃꯗ ꯍꯥꯟꯖꯤꯜꯂꯒ ꯄꯨꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯍꯧꯅꯗꯕꯤꯗ ꯍꯦꯛꯇꯃꯛ ꯊꯣꯛꯅꯔꯛꯂꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯅꯒꯗꯕ ꯃꯐꯝ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯔꯥꯍꯨꯜꯗꯣ ꯇꯞꯅ ꯊꯣꯛꯂꯛꯂꯤ ꯈꯦꯂꯦꯟꯁꯨ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯎꯅꯔꯕꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯈꯤꯕ ꯉꯁꯥꯏꯒꯤ ꯁꯥ ꯁꯦꯝꯕꯒꯤ ꯃꯍꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯏꯁꯜꯂꯒ ꯈꯨꯜꯒꯤ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯨꯝꯂꯤꯕ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯂꯥꯏ ꯇꯤꯟꯗꯣ ꯊꯣꯛꯂꯒ ꯈꯪꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯨꯝꯕ ꯈꯪꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯑꯩꯕꯨꯗꯤ ꯂꯥꯏꯔꯤꯌꯦ ꯅꯪꯅꯤ ꯇꯧꯔꯛꯀꯗꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯖꯒꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯔꯥꯍꯨꯜꯅ ꯃꯣꯡꯐꯝ ꯃꯔꯨꯗꯤ ꯌꯧꯔꯦꯁꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯁ ꯀꯥꯏꯗ ꯋꯥꯅꯣꯗ ꯁ꯭ꯋꯥꯏꯁꯤ ꯌꯧꯁꯤꯜꯂꯛꯄꯁꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝꯇ ꯇꯧꯏ ꯌꯦꯡꯉꯨ ꯈꯨꯗꯤꯡꯃꯛ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇ ꯉꯥꯏꯈꯠꯂꯛꯑꯦꯀꯣ ꯍꯦꯔꯥ ꯉꯁꯥꯏ ꯑꯣꯏꯅ ꯊꯧꯅꯥ ꯐꯔꯝꯃꯒ ꯁꯦ ꯇꯧꯔꯁꯦ ꯁꯣꯂꯣꯕꯁꯦ ꯁꯤꯗ ꯂꯩꯔꯦꯕꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯥꯒꯤ ꯃꯍꯤ ꯃꯆꯨꯝ ꯑꯁꯦ ꯍꯩꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯦꯂꯦꯟꯅ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯔꯤꯃꯇ ꯇꯧꯔꯛꯇꯦ ꯔꯥꯍꯨꯜꯅ ꯀꯩꯅꯣ ꯀꯔꯤꯝꯇꯁꯨ ꯊꯣꯛꯂꯛꯇꯅ ꯑꯗꯨꯝꯅ
ꯈꯦꯂꯦꯟꯗ ꯍꯥꯏꯔꯛꯄꯗꯨꯗ ꯈꯦꯂꯦꯟꯅ ꯑꯗꯨꯗꯤ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯦꯂꯦꯟꯅ ꯍꯟꯖꯤꯜ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯛꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯁꯥꯎꯗꯨꯅ ꯌꯦꯔꯥ ꯃꯁꯤꯗꯤ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯕ ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯖꯤꯜꯂꯦꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯁꯥ ꯉꯥ ꯁꯦꯝꯕꯒꯤ ꯃꯍꯤ ꯑꯗꯣ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯗꯨꯗ ꯑꯁ ꯀꯥꯟꯗ ꯋꯥꯅꯁꯦ ꯏꯄꯨꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯑꯁꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯑꯗꯣꯝꯗꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯀꯞꯂꯛꯂꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯔꯥꯍꯨꯜꯗꯣ ꯀꯤꯕꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯦꯟꯊꯔꯛꯄꯗꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯃꯨꯁꯤꯟꯃꯨꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯏꯃꯨꯗ ꯃꯨꯅ ꯎꯔꯤ ꯃꯤꯁꯤꯡꯁꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯅꯥꯅꯣ ꯑꯩ ꯅꯪꯗꯤ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯄꯨꯠ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯈꯦꯂꯦꯟ ꯑꯃꯗꯤ ꯔꯥꯍꯨꯜꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯋꯥꯏꯃꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯈꯦꯂꯦꯟ ꯑꯃꯗꯤ ꯔꯥꯍꯨꯜꯅꯁꯨ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯨꯔꯤ ꯑꯗꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯑꯃ ꯂꯝꯕꯤꯗ ꯄꯥꯛꯊꯔꯒ ꯈꯨꯗꯨꯛ ꯀꯨꯠꯄꯒꯤ ꯃꯑꯣꯡꯗ ꯀꯨꯠꯂꯒ ꯊꯨꯅ ꯌꯥꯡꯅ ꯃꯤꯔꯥꯡꯅ ꯖꯤꯔꯤ ꯆꯦꯟꯁꯤꯜꯂꯛꯄꯒꯨꯝ ꯒꯨꯔꯨꯡ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯗꯤ ꯇꯥꯟꯅꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜꯗꯤ ꯈꯦꯂꯦꯟ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯇꯤ ꯍꯣꯠꯇꯨꯅ ꯆꯦꯟꯈꯠꯂꯛꯂꯤ ꯈꯦꯂꯦꯟꯗꯣ ꯂꯝꯖꯦꯟꯒ ꯈꯔ ꯇꯞꯆꯕꯒ ꯁꯥꯡꯅꯒ ꯆꯦꯜꯂꯛꯄꯒ ꯋꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯎꯕ꯭ꯔꯥꯡ ꯑꯣꯞꯁꯤꯟꯗꯨꯅ ꯇꯨꯏ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥꯗ ꯉꯁꯥꯏ ꯎꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯂꯩꯔꯝꯂꯤ ꯑꯗꯨꯃ ꯂꯩꯔꯝꯕꯗꯨꯗ ꯈꯦꯂꯦꯟꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯃꯠꯇ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯃꯁꯥꯗꯣ ꯏꯐ ꯐꯥꯖꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅꯁꯨ ꯈꯦꯂꯦꯟꯗ ꯆꯦꯟꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯈꯦꯂꯦꯟꯗ ꯌꯦꯡꯂꯛꯄꯗꯗꯤ ꯈꯦꯂꯦꯟꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯈꯧꯔꯤꯒꯗꯣ ꯄꯪꯃꯦꯠꯇ ꯃꯦꯠꯁꯤꯟꯖꯔꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗꯁꯨ ꯀꯟꯅ ꯃꯈꯨꯠꯅ ꯐꯨꯖꯟꯖꯔꯤ ꯈꯨꯇꯨꯝ ꯇꯥꯁꯜꯂꯒ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯄꯣꯏꯗꯠꯂꯤ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯃꯛꯇ ꯐꯪꯖꯗꯨꯅ ꯃꯍꯥꯗꯣ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯦꯂꯦꯟꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯦꯞꯅꯅꯕ ꯃꯥꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯌꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯗꯣ ꯋꯥꯈꯜ ꯂꯛꯂꯕꯒꯨꯝ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯄꯣꯞ ꯐꯨꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯧꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯂꯤ ꯃꯥꯒꯤꯗꯣ ꯑꯩ ꯑꯁꯦ ꯍꯥꯠꯇꯣꯛꯂꯒꯦ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯂꯣꯏ ꯇꯧꯕ ꯑꯣꯏꯅ ꯎꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯟ ꯁꯥꯔꯒ ꯀꯅꯥꯅꯣꯃ ꯃꯣꯜꯂꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯀꯩꯅꯣꯝꯃ ꯂꯩꯔꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯁꯤ ꯑꯗꯨꯒ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯜꯂꯗꯨꯅ ꯌꯥꯝꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟꯒꯤ ꯂꯨꯁꯝꯗ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗꯒꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟ ꯂꯩꯃꯥꯏꯗ ꯎꯞꯁꯤꯠꯇꯨꯅ ꯇꯨꯔꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯊꯔꯣꯁꯨ ꯑꯣꯜꯂꯤꯕꯅꯤ ꯑꯗꯨꯃ ꯊꯔꯣ ꯑꯣꯜꯂꯛꯄꯗ ꯈꯦꯂꯦꯟ ꯑꯆꯧꯕ ꯎ ꯑꯃꯗ ꯃꯀꯣꯛꯅ ꯐꯨꯖꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯔꯥꯍꯨꯜꯁꯨ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯐꯃꯨꯡ ꯑꯃꯃꯝꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯀꯔꯤꯅꯣ
ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯑꯍꯜ ꯑꯃꯅ ꯍꯦ ꯅꯪꯃꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ꯭ꯔꯥ ꯑꯃꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜꯅꯁꯨ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯈꯦꯂꯦꯟ ꯅꯪꯒꯤ ꯀꯥꯅꯤꯗꯕꯁꯤ ꯅꯪꯒꯤ ꯀꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅꯁꯨ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯂꯨꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯤ 4-5 ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟ ꯍꯧꯖꯤꯛꯇ ꯀꯅꯥꯅꯣꯃ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄꯗꯒꯤ ꯀꯟꯅ ꯆꯦꯟꯕꯗ ꯎꯄ꯭ꯔꯥꯡ ꯎꯞꯁꯜꯂꯒ ꯇꯨꯔꯒ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯃꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯪꯊꯣꯡ ꯍꯥꯡꯉꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯪꯊꯣꯡ ꯍꯥꯡꯉꯨꯔꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯐꯔꯦ ꯃꯇꯨꯡꯗꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯍꯪꯉꯛꯄꯗ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟꯁꯨ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯄꯨ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯈꯦꯂꯦꯟꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯇꯝ ꯃꯥꯡꯍꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯒꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯒꯦ ꯍꯥꯏꯕ ꯀꯥꯁꯦ ꯂꯣꯏꯅꯃꯛ ꯇꯣꯛꯈꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯇꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯡꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ